ꯅꯝꯔꯥꯅꯦ ꯅꯝꯔꯥꯒ ꯌꯣꯡꯆꯥꯛꯀ ꯏꯔꯣꯟꯒꯦ ꯃꯪꯒꯟꯗꯤ ꯂꯩꯇ꯭ꯔꯕ ꯇꯤꯡꯕ ꯇꯤꯡꯍꯧꯗ꯭ꯔꯦ ꯑꯗꯣ ꯅꯝꯔꯥꯁꯦ ꯃꯪꯒꯟ ꯇꯪꯈꯥꯏ ꯑꯩꯈꯣꯏ ꯍꯥꯞꯄ ꯁꯤꯗꯒꯤ ꯌꯥꯔꯦ ꯂꯩ ꯃꯪꯒꯟ ꯇꯪꯈꯥꯏ ꯑꯣꯏꯅ ꯍꯥꯞꯄ ꯌꯥꯔꯦ ꯀꯩꯅꯣ ꯀꯥꯡꯇꯛ ꯑꯣꯏꯅ ꯈꯔ ꯍꯥꯞꯀꯦ ꯆꯤꯂꯦꯠꯇ ꯑꯩ ꯃꯊꯦꯜꯅꯦ ꯑꯩꯒꯤ ꯃꯊꯦꯜꯁꯦ ꯇꯣ ꯄꯨꯂꯩ ꯁꯥꯔꯒ ꯂꯣꯟꯕꯩꯗꯣ ꯇꯥꯔꯦ ꯅꯝꯔꯥꯅꯦ ꯑꯗꯒꯤ ꯌꯣꯡꯆꯥꯛꯅꯦ ꯌꯣꯡꯆꯥꯛꯇꯤ ꯐꯖꯅ ꯆꯥꯔꯦ ꯃꯣꯏ ꯑꯩꯗꯤ ꯀꯤꯖꯗꯅ ꯏꯆꯥ ꯆꯥꯗꯦ ꯇꯦꯡꯉꯣ ꯌꯣꯡꯆꯥꯛꯁꯦ ꯌꯣꯡꯆꯥꯛ ꯃꯌꯥꯝꯁꯦ ꯇꯦꯡꯉꯣ ꯇꯦꯡꯉꯣ ꯁꯤꯕꯨ ꯃꯔꯨꯁꯨ ꯐꯖꯔꯤ ꯂꯣꯏꯅ ꯑꯗꯣ ꯃꯪꯒꯟ ꯀꯥꯡꯇꯛꯁꯦ ꯈꯔ ꯍꯥꯞꯀꯦ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯔꯝꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯌꯣꯡꯆꯥꯛ ꯍꯥꯞꯄꯒꯤ ꯇꯟꯖꯥꯗꯨꯗ ꯍꯥꯞꯀꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯪꯒꯟꯁꯦ ꯌꯥꯝ ꯐꯩꯌꯦꯕ ꯀꯥꯝꯕꯒ ꯌꯥꯄꯣꯟꯇꯦ ꯕꯔꯥ 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 ꯇꯣꯏꯖꯥꯅꯤ ꯑꯗꯨꯅ ꯃꯥꯗꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯍꯥꯞꯄꯒ ꯑꯗꯨꯝ ꯌꯥꯅꯤ ꯑꯩꯅ ꯉꯥꯗꯣ ꯔꯧ ꯑꯇꯥꯎꯕꯁꯨ ꯑꯣꯏꯅ ꯑꯅꯤ ꯍꯥꯞꯄꯦ ꯃꯣꯔꯣꯛꯀ ꯑꯩ ꯐꯨꯠꯆꯔꯛꯑꯒꯦ ꯏꯔꯣꯝꯕꯁꯦ ꯁꯤꯗ ꯀꯥꯝꯃꯒꯦ ꯍꯣꯔꯦꯟ ꯌꯣꯡꯆꯥꯛ ꯊꯥꯛꯄꯗꯣ ꯑꯗꯨꯗꯗꯤ ꯀꯥꯝꯃꯔꯣꯏꯁꯦ ꯍꯥꯟꯅ ꯀꯥꯝꯊꯣꯛꯑꯒꯦ ꯌꯣꯡꯆꯥꯛꯀ ꯃꯪꯒꯟꯒ ꯍꯥꯞꯃꯤꯟꯅꯒꯦ ꯇꯣꯛꯑꯒꯦ ꯌꯥꯝ ꯀꯥꯝꯗ꯭ꯔꯁꯨ ꯌꯥꯅꯤꯗ ꯑꯅꯤꯔꯛ ꯃꯨꯛꯇꯪ ꯀꯥꯝꯕ ꯑꯗꯨꯝ ꯌꯥꯅꯦꯕ ꯀꯥꯝꯊꯔꯛꯑꯒꯦ ꯑꯅꯤꯔꯛ ꯀꯥꯝꯃ ꯇꯣꯛꯑꯗꯝꯅꯤ ꯉꯥꯏꯍꯥꯛ ꯑꯣꯝꯃ ꯊꯝꯃꯦꯗꯅ ꯑꯗꯨꯒ ꯌꯣꯡꯆꯥꯛꯀ ꯑꯗꯒꯤ ꯑꯩ ꯃꯪꯒꯟ ꯍꯥꯞꯆꯜꯂꯒꯦ ꯌꯣꯡꯆꯥꯛ ꯍꯥꯞꯆꯜꯂꯒꯦ ꯍꯧꯖꯤꯛ ꯑꯃꯨꯛꯇꯪ ꯐꯨꯠꯂꯒ ꯃꯤꯅꯤꯠ 5 ꯑꯃꯨꯛ ꯐꯨꯠꯂꯗꯤ ꯌꯥꯔꯅꯤ ꯑꯩ ꯂꯣꯏꯔꯦ ꯏꯔꯣꯝꯕ ꯐꯨꯠꯄ ꯂꯣꯏꯔꯦ ꯑꯩ ꯂꯣꯟꯖꯔꯛꯑꯒꯦ ꯃꯅꯤꯟ ꯕꯣꯡ ꯕꯣꯡ ꯀꯥꯔꯤ ꯍꯧꯖꯤꯛꯇꯤ ꯂꯣꯟꯕ ꯉꯝꯈꯤꯔꯣꯏ ꯉꯥꯏꯍꯥꯛ ꯏꯪꯍꯜꯂꯒ ꯂꯣꯜꯂꯒꯦ ꯃꯌꯥꯝ ꯑꯩ ꯂꯣꯏꯖꯔꯦ ꯅꯝꯔꯥꯒ ꯌꯣꯡꯆꯥꯛꯀ ꯏꯔꯣꯟꯕ ꯃꯪꯒꯟꯒ ꯑꯗꯒꯤ ꯀꯣꯕꯤꯒ ꯑꯗꯒꯤ ꯀꯩꯅꯣꯒ ꯀꯣꯕꯤ ꯃꯅꯥꯒ ꯀꯥꯡꯍꯧ ꯑꯃ ꯑꯗꯩ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯃ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯉꯝ ꯑꯉꯝꯕ ꯑꯗꯨꯝ ꯅꯝꯖꯔꯛꯀꯦ ꯑꯗꯣ ꯑꯃꯦꯔꯤꯀꯥꯒꯤ ꯃꯊꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯑꯃꯦꯔꯤꯀꯥꯒꯤ ꯃꯊꯦꯜꯅ ꯑꯩꯈꯣꯏ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯅꯝꯖꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯑꯃꯦꯔꯤꯀꯥꯒꯤ ꯃꯊꯦꯜꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯑꯩ ꯃꯊꯪ ꯃꯊꯪ ꯅꯝꯖꯔꯛꯀꯦ ꯑꯃꯦꯔꯤꯀꯥꯒꯤ ꯃꯊꯦꯜꯅ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ